Maru oiba pau. Manipur Development Society MDS ki fund lana sizina kibaga mari lenena MDS ki hanigi project director widening them amadi mahakaloina basingi apunba lupa crore 3.2 gi lantum enforcement directorate na sistokre. Ukhrul District ki Kangkui Cave asi Sangai Festival mamangda loisinduna tourist singna yenghanna ba khotnagani Manipur gi mafam tara humdoida Sangai Festival pangthokna ba sem sari haina Chief Minister Nongthomam Birena phongdokre. Narcotics and Affairs of Border Now Police ki Kangbu amana Bolero registration number AS11DC2032 amagi thong manungda Lotuna purakpa heroin ni haina chingnaba sapon case ni fuda hapuna purakpa polam sing fagat kre. Amasung Imphal Jiribam Lambida NHIDCL gi excavator ama khulai pagda singna mai thadokhiba thawong case o motlam block na akan babaongda yaningda ba phongdorakli Jenaba Singi Faduna Cherak Pidrabadi Hariba Lambi Asida Hayeng Ahing Nongyai Madam Kaktaba blocketi Khongjang Changsilagani Hairi. IS News meaning tabiri ba khwai pum namakpu ai JUSHY ASEM na taram na okjari. COVID-19 naging ngakthok na ba khuttoy na hambiyu, hand sanitizer sizinabiyu, mask upiyu, feet taruk ki distance thambiyu, yariba makai vaccine dose na kapthokbiyu. Seksin bana pum namaki yaifa bani hauzik pauk sandok na pizari. Manipur Development Society MDS ki fund lana sizinakhibaga mari lenena MDS ki hanagi project director widening them amadi mahakaloina basingi apunba lupa crore 3.2 gi lantum enforcement directorate ED na sistokre haidi MDS ki yamlaba senfam widening them amadi mahakaloina ba kangbu na mathong maram khanghan khidaba amadi haina thokhiba money laundering ga mari lenena PMLA 2002 gi makhada chathaba investigation gi manung chana lanthum sis tawkhibani haina enforcement directorate ki machin chatpa amana phongdurakle haina media da quote torakle hariba scam asigi matangda Imphal West Police na widening them amadi hiram asigi matangda mahakamari leinaba singna masaga chanagadaba maungda maral mathum lepsili haiba complaint ama enforcement directorate ta tawrakhibagi matung ina thizinduna lakibani Enforcement Directorate ki wangagloi amana phongdorakpagi matung ina mafam marang khangdana manghan khraba senfam sing adudagi tongan ba sasinaba account kayada transfer tawbagaloina tongan ba mafam kayada masagi oiba lanthum lepsili haina maral sirakle Enforcement Directorate na chathakiba drive aduda tongan ba mafam tarukta leiba lupa crore 3.2 sino marigi movable amasung immovable properties amadi tongan ba bank account da hablamba lupa lakh 9,000 kunsis tawki panba yabadi mamangda hariba scam asiga mari lenena tongan ba bank account tara mathoida leiba apunba senfam lupa lakh 9,000 jamri marfu mapan kumza inglising aniga kunma thoigi November thada enforcement directorate na thingzin kiban leikrabani Ukhrul District ki Kangkui Cave asi Sangai Festival mamangda loisinduna tourist sing na yenghanna ba khonagani haina Chief Minister Nongthomam Birena phongdokhiba kaloinena Manipur gi mafam tara humdoida Sangai Festival pangthokna ba sem sari haikre ngasi Imphal ki Babuparada leiba Chief Minister Secretariat ta chahi asi ki oina pangthokadawriba Sangai Festival ka mari lenena Saknai Rapi folk singer Mangka Mayanglambam na Sakpa Manipur Sangai Festival gi official theme song fongbagi thoram amada wafam asi Chief Minister N Birena phongdokhibani thoram aduda Rajya Sabha gi MP Sana Jawba Laisemba Langthabal Kendra gi MLA Karam Siam amadi tourism gi commissioner na athoiba mithunglen oina sarugyaki Chief Minister na makhatara duna lamdam asida lairiba Kanglup khudimak na Sangai Festival asi sarugyaduna cultural exchange tawnabagi damag maken ahom khuga amasung behangda su pangthoklagani Maru oiba thoramna sangai gi haurakfam oiriba Bisnupur district ki Kaibul Lamjok manakta leiba Moirang Khunau da pangthoklagani amadi Imphal gi hapta Kangjaibungda na makhal makha kaya gi stall hangbaga lunena Baigachandra Open Air Theater boat tasu thoram pangthokani haidi Mapal Kangjaibungda nat ki oiba fizul setuna Sagol Kangjai hawdokani Sagol Kangjai da America amadi
Argentina yauna laibak mga taruk lom na saruk yaragani. Ibudaw Marzing dasu polo sanabagitamak sem sari haigi. Nagaland border da wang da mau gida makhel gida aduga makharom da behang Myanmar border aduga Mizoram border behang da khoi Manipuri Southern Cultural Center Sibu Maharaj Nagiti Maharaj ki park tuki manak tu da koi kana symbol ga aduga su numit mini huni tongna ba honajari khuga ki fajarba water body gi aduga tongna ba koi honari loina na main bhanu si sangai festival having sangai leribo ke bulum jaw ki adugi kitang periphery da moirang khunuk da community khudi mana participate to ya handa kisle da international gi polo gi America Argentina yauna country manga taruki kan formation la e stay da yamna history go report ma so ya go re gi pai pushing na sanra ma sangkul kangje pana do gi polo si ti ko na english na thong gi bani gi sakol kangje si manu kangji bung haina gi kangla gi manu da lei di ba nampak stay da gi traditional dress madam du gi na khoi ngarang yamai phajum selaga sanara me adu gi potu dei dei khoi hau dong na ma tokjeri November 18 haugadawriba Sangai Festival Ing Aniga Kunithoi gi thabak thoram ngasi Chief Minister Nongthoma Biren na hagthengna chatuna yengsinkhre Moirang khunong da leiba Sangai Ethnic Park da chagatliba sangsing amadi stage ki fibam yengsinkhibaka loinana mathau taba paikhatpa yaba thabak singi matangda mari leinaba department da pautak pikhi Panba yabadi COVID laichatna chahi ani lepluraba matungda handak pangthokadawriba Sangai Festival asi haudringai gi mangoinana Festival asi mapung fana pangthokpa yanaba kadaida kari soikigani haibasi Chief Minister na toina chatuna yengsinbagi thabak sathari Narcotics and Affairs of Border NAF Police ki kangbu amana frisking amadi checking sa thabada angauba machugi bolero registration number AS11DC2032 amagi Thong manungda lotu na purakpa heroin ni haina jingnaba sapon case ni fuda haptu na purakpa polam sing fagat kre hairi naptagi fangba paugi matung ina naf ki kangbu aduna V Vengnom gi manakta achat awok sing khamduna check tobada hairiba bolero gari adu mafam adu da hundoklam laga driver adu dan thoktuna chenki naf ki police na hairiba gari adu makhata na check tobada heroin sing adu fagat pangam kibane nan thoktuna chen khraba driver mapu amade Chena bus sing fagat na ba case ama register taw kre hairi Imphal Jiribam Lambi National Highway number 37 gi New Kaithal Manbi Police Station gi manung chana leiba bilang amadi thanglon bung gi marakta lambi asipu semliba NHID CL gi excavator ama khulai paiba singna ngarang mai thadokhiba thawong adubu KSO Moltam block na akanba maungda yaningda ba phangdorakle Loidana khutlai paiba group amabu manung tawhanduna asigumba thodok thohanbada lup asina angakpa fawi thodok asida chena basing pungkun mari gi manungda mari lenaba authority na faduna chairak pinaba mari lenaba singda taksilakli KSO Moltam block ki information and publicity department na thokpa chorol amagi matung ina piriba matam asi fawbagi manungda mari lenaba singna chena basing faduna chairak pidrabadi Hairiba lambi asida hayeng ahing nongyaidagi matam kaktaba blockade ki khongjang changsilagani hairi NSCN IM ni chingnaba khulai paiba mioi kharana nongmai maru ani ga loinana mobile number 9362591819 iba JZ ama piramba thawong asina miyamda aki akhang pokhalle hainasu cherol aduna makha tarakle Gari huran bagi kesta police ta faraba matung judicial custody lauthaduna jail da leirakhiba mioi ama Jenims Hospital dagi nanthokduna chen khraba matung Imphal East District Police ki SP office complex ta lolambadagi fagat pangamkhre Police dagi nanthokduna cheluraba mioi adugi maming ningthau khongjam gadaras sahi kunmathoi apokpa and Romes kawi kumbi khuga wangmadagani hairi Ngasi ayu pung 13 tabada mahakna leiriba jail gi kada thori anduna sizanaba honarambadagi hospital da layingnaba pukhalakibane mahak pungak senduna purakhiba police personnel adu inthuramlaga mafam adu dagi nanthokduna chenkibani hairi Manipur University ki physics department senduna numit humni chupna chathagadaba 13 biennial National Conference of Physics Academy of Northeast PANE 2022 ngasi ayuk pung 8 minute kuntra taba matamdagi hawdokre
Manipur University Court Hallda online amadi offline kuthangda haudokhiba thoram aduda MU gi hanagi Vice Chancellor Professor C Amubu Singh, Department of Physics MU gi Hais OD Hais Basanta Kumar Sharma, School of Mathematical and Physical Sciences ki Dean Y Yogendro Singh amadi University of Maryland gi Director Professor A Surjalal Sarmana athoiba mithunglen sin oina sarugyaki. Thoram aduda Physics Department ki Professor Singh amadi PANE gi member Singh na wa ngangki. Ngasi conference haudokpagi numitta conceptual developments in physics haiba lairik amasu phongki. Has its well-defined constitution and bylaws, and academy is running exactly in accordance with it. It has already passed the critical test of consistency and stability with time. Since its inception on April 6, 1998, now it has become a reality and it has earned its confidence even in funding agencies like GST Government of India. It has expanded its tentacle in other parts of India. Manipur State Bharat Scout and Guides MSBSC ki Humrani Thoi Suba Foundation Day ngarang pangthokre. Kumza lising amaga chama panyang kay November 3 MSBSC Safong Lakibagi Kumon Thoram Asibu Leibak Pumbada Flag Day haina chahi khudingi palan tawri. Ngasigi palan gi saruk ama oina retired IPS Susil Kumar na luchingduna Chief Minister Nongthombam Biren Langthabal gi MLA Karam Siam yauna maru oiba mioy kayada flag sticker sing kusinaki. Girl Guide Association sing amadi tongan ba scout sing na punsinduna semkiba Manipur State Bharat Scout and Guides MSBSC asigi pandamdi lamdam asigi miyambu matam pumnamakta ngak senbani. Kangluk Maselgi Oiba Wapamdi Manungda Kanaraga Loisinsi Haina Hill Areas Committee gi Chairman Dinganglung Dipu Gangmina Fongdokre Ngasi Ragailong da Tingkaw Rangwang Kalumkai Sangabagi Thoramda Wapam Asi Dipu Gangmina Fongdokibani. Thoram Aduda Wangkai Kendragi MLA TS Arun Kumar, Ex-Minister O. Henry, ABV Kalyan Ashram gi Vice President, MA Satyendra, TRCP Ragailong gi President Longmay Paucharay Amadi, TRCP AMN Kadum Kamsan na Chingba Maru Oiba Myoy kaya na saruk yaki. Dipu Gangmay na makatara duna Kangluk ki Oiba Wapam da irang sagat pagi mahuta ay koy masel wari sanaraga isu khuding magloisinsi ngasi sangariba laisang asi Kabuy Kangluk kidi yam na maru oiba amani masina ay koy ki haurakfam taklibani haiki. Ba mai thonjing ko sawa bita anyway lumo bu pai ka sa thao thao pai ko sai so thao la ta anyway thao kai ko pru sabang ga kai lumo bu bang hai ta ni mun lumo ga kai ye mu lam mai gan khana ta argument nam khang leadership ko khani issue kha ta present Thoram asig mari lenena wangkai kendra gi MLA TS Arun Kumar na fongdorakibada Chanabi amadi lining na aikoi gi saktakli ipa ipu sing na thambiramba chanabi amadi lining hauzik lariba mirol na ngang na chatpa mathautai wangkai kendra asi yamna chawba maramna laikai khudingmak jap manana chawkhat khongthang gi thabak paikhatkani maru oina lengang na piriba phangpham thokpa chakthung phanghanna ba khotnagani haiki Migi, Kotuna Loini Hill, as when Tangano, a pipe in a Tambiramba, London, Lady Soils, the whole river, Lady Mayam, Sisu, Tukimatic, above Jinja, above the Dharma, Pajapas, Mamma Lady, Kari Wali, Kari Lady, Drainage System Yaribra, Lambitong Paribra, Kari Awar Pale, Tangalation Pangibra, Ching Sat Pazana Yoribra, Laila Sutamba, the Kari school education system. Laimayol Artist Center gi Yangkai Nithoi Suba Mapok Kumon Kamari Lenina Thabum ama chupna chathagadaba Thoram Pareng asidagi haudokre. Singzamai Chinga Makhada Leiba Laimayol Art Center gi Auditorium da haudokhiba Thoram aduda Arts Book Hoidaba Maming Leiraba Myoy kaya na sarugyaki. Thoram aduda Federation of Haumi gi President Sapam Chat Jadumani, IPA ki President Khetrimayum Somendra, Retired JDO Manipur Kumbong Mayum Kunjabihari Singh, Imoinu Cultural Organization gi President S. Syama Devi amasung LAC gi President Sagatpam Tomba Maitay na athoiba mithungnen sing oiki. Ngasi faubada lamdam asidagi
artist kaya puthokre amadi India gi tongan ba mafamda lila kaya utkre hauzik faubada lila chamaga humdra puthokre haina Laimayol Art Center gi President Sagatpam Tomba Maitayna Fongdorakli. Lemi Art Center na miyam gi thabak tongjarak pasida da ikoina ano artist ma ang puthokre yagi stage singa ikoi ayama participate na chali adigi Odisha adigi Kerala atopa ikoi Allahabad kumba adigi asuma akanaba Assam dagi singa sumaina ikoi yumlon kairo na basinga da ikoi yagi kanoche mafam ayama ikoi thungna na basana na okona jei chasu chali jesingi talent ki damakta ikoina ahen ba ikoina thang tambiba adigi pung tambiba suma mayam so tongan ba class hapna gi yam kana okona jali lila si ikoina samaga handa puthokki duga kongjomlan utki bu April utki bu duga tharaganda ikoi samaga humdra disuri adu matung tabade koi puthokna na ba Imphal West District na Cheksin Tharong Lokhatpagi Khongthang gi saruk ama oina ngasi CDO Imphal West ki khongbu amana ningomba mamang laikai Hayibok Chingya amadi Langthabal Fura Makhong gi Chingkhong area da yumthong khuding changduna thiba humbagi thabak chathakre ngasi ayuk pung 3 kuntrat dagi ayuk ki pung 9 fawba chathakiba thiba humbagi thabak aduda puna yum humra taruki miyoi chani yankhai sak khangdokhi afa apun yakhide hairi Southeast Asia gi manungda Iraipak Iramdam Kangleipak Manipur chahi lising ani hena maning makhatam na haina humna palambagi puwari asibu hauziki mirolna thizinba lepnadri matamsida International Peace and Social Advancement IPSA Kangleipak nasu lisang sitna satharakpa puwari gi khongul liba haina mingthonba khongsat amangasi ayuk pung 3 taba matamda IPSA gi President na luchingba miyoi tarit na saba team ama Lakipur Assam Kamaranga Assam Lala Konung Halakandi District Assam asina chingba mafam kharada tharam panglunaba Manipur thadokre Haukiba pung kunmari da India da COVID laichana maram oiriga miyoi amata sikidre naungna miyoi chatruk kunmanga COVID positive oire fogalapagi changsada marifutara nipan dasmik tare nipan oire Apun ba confirm case na koti mari lakh ni futaruk lising homfuni toy chama ni fumathoi yaukre. Active case na lising taramari sub na kunmathoi ni. Laina asna maram oirega laikidaba migi masing lakh mga lising kuntra chamnga sub na mapani. Laina asidagi naba faduna discharge tawkiba migi masing na koti mari lakh ni fumathoi lising tarataret satruk taramathoi ni. Laina asdagi ngakthok na ba vaccine kapthokiba punba migi masing na koti chani taramapan lakh humra mari henkre. Malemgi oina COVID laichana khwaidagi haina sokalaba leibak singi manungda USA na ahanba India na anisubada amadi France ahumsubada leidi Awang Nongpok state ki oina Assam na ahanba Mizoram na anisuba amadi Manipur na ahumsubada leidi Manipuri Mitai Association Bangalore MMAB na chahi khudingi pangthok na lakpa ningol chakaw ba chatlibat sahi asigi oina su November 3 ta pangthokre Layesa Lakeview Basapura Bengaluru da pangtokhiba ningol chakaw ba inglising aniga kunithoy ki tharom aduda Manipur dagi Bangalore da leiriba ningol amadi piba kaya na sarugyakhi Masil Maupagi nungsinabagi mari Jason Hanabagi tharom aduda punna chaklen saminaraba matungda MMAB gi maikai dagi ningol oibisingi mafamda khudol pot tamki Manipur lenga ki cabinet mifam amana haukiba September gi tang kunda Manipur gi mafam kharadagi yu songba yonbagi leiramba athingba laukthokhiba warep adu handokadabani haina Coalition Against Drug and Alcohol kada amadi lamdam asigi tongan ba ima lup singna satharakba Democratic oiba khongjang singi saruk ama oina ngarang Imphal West District ki manungchana leiba hiang thang maning lekaida All Manipur Women Social Reformation and Development Samas, Nupi Samas Hiyang Thang Maning Lekay Mera Paibi amasung kada Imphal West District Committee na puna kusam na duna. Lengak na yu sungba amadi yon bagi ayaba pikiba warep handou haiduna miyamgi oiba wakat mifam ama pangtokre. Pangtokiba wakat mifam aduda sarugyakiba miyam na yaningda ba kholaw kaya lauki. Hauzik Paugi Marta natin break ama thamzari. Tabaki Darkas Kojari, District Wise Kyoina, Nationalized Banki Post Mary Kojari, Operational Staff, Account Opening Staff, Loan Officer Staff, Credit Card Staff.
Mahai ki tha class 10 ki 12 fawba gadabane apun post machine kun manga thagi tolop lupa lising tarani padigi kun manga fawba gani airport security amasung loader ki post ahum kaujari airport security force airport security supervisor loader Mahai ki tha class 10 ki 12 fawba gadabane post machine kun manga thagi tolop lupa lising tarani padigi nifu fawba aduga lupa lising nifu degi humfu fawba ogani Start Point Service की Reception Assistant Manager, Loan Staff, Staff Agent, Recovery Officer की पोस्ट कुन कौजरी, महाई की था क्लास 10 की ग्रेजुएट फाव बने, थागी तोलोक लुपालिसिंग निपाली की तरामंगा फाव ओगने, अथुबगी ओइना ड्राइवर, कुक, मदर, वार्डन, Attendant Office Assistant, BDO, Relationship Manager कौजरी अपन पोस्ट निफुनी, महाई की था क्लास 80 की 10 फाव ओगने, अमदी कंप्यूटर ऑपरेटर, ट्रेनिंग इंस्ट्रक्टर, कैशियर, सेल्समैन कौजरी, महाई की था क्लास 10 की 12 फाव बने अपन पोस्ट कुन ट्रमंगा, थागी तोलोक लुपालिसिंग निपाली की तरामंगा फाव ओगने, इंटरव्यू की निमित्त लाकलिबा नवंबर की तांग तरामापल फॉर्म थाजन बगेरब निमित्त नवंबर की तांग तरानीपाल अकुप मरोल की दमक BWCS ऑफिस के सांपत लेमजम लेकाई नियर याईफतौनी कम्युनिटी हॉल दा अयुकी पुंग मापल मखाईदगी नुंगथल की पुंग अहुम मखाई फावबदा तानबीबा नत्रगा मोबाइल नंबर 9366373960 नत्रगा 8787757760 दा पाव फावबिरप यागनी रेकमेतुंग दमयाम तराम ओक्सरी मखताबा पाव पिजरी था असिगी अनीदगी तरुक फावबा जर्मनी दा पांगथोखिबा 38 रक्सुबा इंटरनेशनल पेंटोमाइम थिएटर फेस्टिवल दा इंडिया की महुत सिंधुना कंगलई माइम थिएटर रेपेटरी की मियोय तरा मंगा नसाबा कांगबु अमना सैथेंग हाइन मिंगथोनबा माइम लीला हौखिबा तांग तरुकदा उतख्रे जर्मनी की ड्रेसडेन दा पांगथोखिबा फेस्टिवल अदुदा सरुक याखिबा सिंगना हाइरिबा लीला असिबु थवाई ताना येंखिबा गलोइना मियोय कयाना थागतपा फोंदोरकली हाइना लीला असिगी डायरेक्टर डॉक्टर वाई सदानंदना फोंदोरकले लोइनना मफम अदुदा लैबा इंडिया मचा सिंगना बार्टन तौरकपदगी हौखिबा तांग मंगादा मणिपुर की दासा अवतार पेना माइबी जगोय अमदी स्टिक डांस माइ पागना उतखी हाइरी बांग्लादेश मणिपुरी छात्र समिति BAMCHAS ना सिंधुना नोमगी ओइबा सेमिनार कम रास इंग्लिशिंग अनिगा कुनिथोय ngasi महाराज गंभीर सिंह ना लेरंबा मणिपुरी राजबाड़ी दा पांगथोखरे तांकक अनिथोकना खाइदोक्तुना पांगथोखिबा सेमिनार अदुगी अहानबा तांककता मणिपुरी डांस डे हाइना एस्टैब्लिश तौबगी मरमदा NM एजुकेशनल ट्रस्ट की चेयरमैन L नंदलाल सिंह ना वांगांखे ड्रामाटिस्ट M उत्तम सिंघाना रतना थौरम मपु ओइदुना पांगथोकपा सेमिनार अदुदा उपजिला वाइस चेयरमैन रंजिता शर्मा साहेद बोखत KH बिरेन थिंगुजम हिरोन अमसुंग AMCA की सैसकपी L सांतना देवी बिकी सिंघा अभिषेक सिंघा राजीव रोनिक सिंघा आयोन सिंघा हैस कृष्णन M मुकेशु सरुग्याखी अनीसुबा सेशन दा AMCA की सैसकपी सिंगना रासलीला उतुना मियाम की पुंगनिंग हुखी चंद्रग्रहण इंग्लिशिंग अनिगा कुनिथोय ngasi नवंबर तांग 9 की अयुक पुंग 8 मिनिट 18 दगी थोखी चंद्रग्रहण नत्रगा लूनर इक्लिप्स असि पृथ्वी की हेक मायुकनबदा था अमदी नुमितना लेरकपा मतमदा ओय पूर्णिमा नुमित्ता मसीगी मतम असिदा मियामना चंद्रग्रहण मपुंग फाना उबा फंगे इंडिया की ओइना लेबाक असिगी अवांग थंगबा मफम खक्तदा चंद्रग्रहण असि मपुंग फाना उबा फंकी अमदी लेमहौरिबा मफम सिंगना मचेत ओइना उबा फंकी अयुक की पुंग 8 मिनिट 18 दगी हौकिबा चंद्रग्रहण अदु नुमिदांग पुंग 3 मिनिट 19 दा लोइखे वर्ल्ड हेल्थ ऑर्गेनाइजेशन हाइरी यूरोप ता चाही असिदा साबकी चांग मायोकनबदा हौजिक फावबदा बियोय 15 लेखिद्रे WHO की रीजनल डायरेक्टर फॉर यूरोप हांस ग्लस हाई हंडक की कालेन मतम था अहुम असिदा स्पेन दा मियोय 3 रोम सीखी पोर्टुगल दा 1 हेन सीखी यूनाइटेड किंगडम दा 3 चनी हेन सीखी अमसुंग जर्मनी दा मियोय 4 हेन सीखी जुनदगी अगस्त फाउबसी यूरोप दा रेकॉर्ड ओइना ख्वाइदगी साबा मतम ओइखी अकनबा खोंगथांग लखत हौदबा तारबदी लाकदौरिबा डिकेट खरा असिदा साबगी चांग हेनगलकलिबा असिना लाइना तिलना यामना संदोरकपा लोइना मी यामना सीबगी फिबम मायोकनरगनी हाइना WHO ना वार्निंग तौरी सानबगी पाउ पिजरी
Mipum khudimag nada yektana haksang fana leiba mathau tai haina RIMS ki Deputy Director Administration Naurim Indra Kumar na phongdokre. Ngasi RIMS ki Secretary Department da leiba Kamal Holda RIMS ki Secretary Department of Clinical Secretary RIMS amadi Imphal NCR SAC Wangkai Ningthem Pukri Mapal na sinduna taramari suba Mr. International Englishing Aniga Kunithoi ki first runners up tarakraba Mr. Lukanan Khetrimayumbu taram na okpagi thauramda wafam ase Naurem Indra Kumar na phongdokhibani. Thauram aduda Secretary Head of Department Dr. R.K. Lenin, Maria Montessori School Korengai ki Principal P. Susitra, Secretary Department ki Associate Professor Dr. S. Gozendra Amadi, Clinical Secretary RIMS ki Head in Charge Dr. Samita Nzisu Sarugyaki. Naurem Indra Kumar na makataraduna Mr. Lukanan Khetrimayumna taramari suba Mr. International Englishing Aniga Kunithoi gi mingthon laurakpa asi piklaba lamdam asigi mingsat purakpani mahakpu RIMS Secretary Department ki Ambassador oina hable haina su laukthokhi. The term mental health sometimes is used to refer to the absence of mental disease, but it is not so. It refers to the psychological, emotional, and social well-being. The complete thing should be there. Illness is something like, depression, anxiety, and other things. Thauram aduga mari lenena Mr. Lukanan Khetrimayum na phongdokhibada makok thongba taba khakna mai pakpa nate sarugyaba singsu mai pakpa amani. Art amadi Dr. Singha Kusamnaduna Secretary gi lamda miyamda mamut sengna khanghanba ngamgani. Masamak leibaki thabak thoram singda mangjin thaduna yauzage haiba wafam thamki. Thabum amat chupna chathagadaba thangta de gamari lenena ki marks ki meeting makhada thangta de observation committee na leptana haudokiba October gi tarataruk hauduna lakliba tang taramanga fauba thangta for an ethical way of living haiba pandamda chatharakliba thoramgi saruk ama oina ngasi kunmari ni chanba numit asida pari imom sindam sang langjingda awareness program pangtokre. School asigi principal Sanjinbam Memcha Chanu Laitan Them Damendro Maitei Chairman Thangta de Observation Committee amasung Maibam Surjaboro Maitei Advisor Kimax na sarugyado na ngasigi thorom adu pangtokhe. India gi hockey sanaroi singi nungairaba pau ama oina nupa amadi nupi gi teamna match thoiba khudingi support staff yauna chahi gi incentive piragani haina hockey India na laukthokre. Policy gi matung ina hockey India na nupa na traga nupi gi teamna sanaba mai pakpa khudingi chahi gi oina lupa lising yangkhai gi incentive pibagaloina support staff ta lupa lising kunmanga pigani hairi. Hockey India gi President Dilip Tirkina thadorakpa cherol amagi khongthang asina mathang sahi gi January thada pangthokadawriba World Cup amadi Asian Games gi damak sem sariba sanaroi singi pukning soidena thagotkani haibagi thajaba phongdorakle. Thagatningai oiraba warep asina India gi timbu thauna happada natana inkhalakliba naha kayabusu hockey masanada mai onsen haningbagi ithil phaholagani haina Hockey India gi Secretary General Bolana na phongdorakle. Panba yabadi India na yumbu oiduna kumja Englishing aniga kulhumdoi gi Men's Hockey World Cup January 10 dagi kunmapan fauba Bhubaneswar da pangthokani. Ngasi nomagi aying asagi pau pizari. Ngasi khwaidagi sabagi chang Celsius degree 18.5 oiki. Khwaidagi ingbagi chang na Celsius degree 12.5 oiki. Nungsita yauba ising manilgi chang ayukta chada marifutara taruk amadi nungthildana chada 35 oiki. Aroibada maruoiba pau amuka hana thamjari. Manipur Development Society MDS ki fund lana sizinakhibaga mari lenena MDS ki hanagi project director Waining Them amadi mahakaloina basingi apunba lupa crore 3.6 ama ani gi lanchum Enforcement Directorate ED na sis tawkre.
Ukhrul District ki Kangkui Cave asi Sangai Festival mamangda loisinuna tourist singda yanghanna hotnagani Manipur gi mafam 16 da Sangai Festival pangtuna sem sari haina Chief Minister Nongthoma Birena phongdokre Mangka mayang nambamna sakpa Manipur Sangai Festival gi official team song phongkre Narcotics and Affairs of Border NAF Police ki Kangbu amana Bolero registration number AS11DC 2032 amagi Thong manungda lotuna purakpa heroini haina chingnaba sapon case ni fuda hatuna purakpa potlamsing pagatkre Amasung Imphal Jiribam lambida NHIDCL gi excavator ama khulai paiba singna mai thadokkiba thong KSO Moltam block na atanba maongda yaninda mafungdorakle Jenaba Singh gi Faduna Charak Pidrabadi Hariba Lambi Asida Hayeng Ahing Nongyai Madam Kaktaba Blockade Hongjang Tuksilagani Hairi. Pungza Sigoi na ASEM sa Pizaba Manipuri Pau Matang sa Loizare Miding Tabiri Bakwai Pumnamak Pukrum Zari.